ngasi March ki tang kun ma thoi ki midang waram da phone ki ba pause sing da yaw ba I pausing myam da pathok sari ahan ma da pawnil khon pause de ki la khochara kan da mar amadi zomi community ani gi marakta ungkhatna ringai sairakta Chingnaningai oiba maongda nupi masa ma siramle pathok sari Churachandpur da mar amadi zomi community ani gi marakta ungkhatna bagi thodok thoktuna misi mina yawringai sairakta Chingnaningai oiba maongda chahi nauribi nupi masa ma siramle hairi पावसिन हाई लेखिद्रबी अंगांग नुपी मचा अदुगी ममिंग मंदई किम सही तरुकनी अपोकपा नियांगसियान खुप एलाइस सेनु कौई हाइरी चुराचानपुर की लिंगसिपाई विलेज दगिनी महाके असिबा हक्चांग ngarang numitang pung apalrom tarakpa duaida mayumdagi irap laptana labuk amadagi phangibani hairi angang nupi macha aduna siduna leiramba matamda mahaki ngak amadi hakchangi mafam kyada dakpham sing leiramba ga loinana I tholam ki hairi पावसिना मखा तारिबदी लैखिद्रबी नुपी मचा अदु ngarang numidang wairam pung tarulom tarakpa matamda mayumdagi thokibadagi thiba khangidabani adubu myam changduna thiba matamda numidang pung mapalrom taba matamda asiba hakchang oina phangibani hairi laikhidраbi angang nupi macha adu Churachandpur gi new lamka da leiba Walmark Academy da class 2 tamlibani mahak mioi kharana hatlaga langthok lamba oiramba yai haina thajanari asiba hakchang police na thodok thopam dagi laukhatlaga Churachandpur district hospital gi miral sang da thangkre thodok adu gi chapcha ba paude hojik phawbagi oina khangmangamdri cherak asida mahiroi nupi macha adu bu tamthina hatlamba gi thodok zomi mothers association na akan bayaning da ba phangdorok paga loina na mihat adu gi langla langjin mari lena ba singna pothok piduna logi oiba sarak pigadabani haina akan badabi torokle cherak asida Wimark Academy maikaidagi mahiroi mandai kim leikidabada awaba phangdorok paga loina na imung manungna thengnauriba awaba da saruk yari haina phangdorok le